ꯕꯣꯕꯣꯛꯇ ꯍꯥꯏꯗꯣꯛꯇꯦꯕ ꯅꯪꯁꯨ ꯈꯪꯈꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯇꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯩ ꯂꯥꯛꯄꯒꯤ ꯌꯥꯝ ꯋꯥꯔꯦ ꯉꯥꯏꯕꯗ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯑꯗꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯅꯥꯝ ꯍꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟ ꯌꯨꯝꯗꯗꯤ ꯂꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯍꯟꯒꯦ ꯇꯧꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯔꯥꯎꯃꯟꯗꯅ ꯋꯥꯟꯊꯕ꯭ꯔꯥ ꯍꯔꯥꯎꯃꯟꯗꯅ ꯀꯩ ꯇꯧꯒꯦꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯎꯠꯂꯛꯀꯦ ꯃꯊꯪ 이거 이세레디오 이세 누기 따위니. ꯄꯣꯠ ꯂꯩꯒꯦ ꯄꯣꯠ ꯂꯩꯒꯦ ꯄꯣꯠ ꯌꯦꯡꯉꯨ ꯄꯣꯠꯕ ꯀꯩꯅꯣ ꯂꯧꯗꯣꯏꯁꯦ ꯍꯥꯏꯔꯤꯑꯕ ꯁꯦ ꯄꯣꯠ ꯂꯩꯒꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯁꯦ ꯀꯩ ꯂꯩꯗꯣꯏꯅꯣ ꯑꯩ ꯑꯍꯨꯝꯂꯛꯅꯦ ꯍꯥꯏꯁꯦ ꯑꯩ ꯄꯣꯠ ꯂꯩ ꯀꯩ ꯂꯩꯗꯣꯏꯅꯣ ꯀꯩ ꯂꯩꯗꯣꯏꯅꯣ ꯀꯩ ꯂꯩꯗꯣꯏꯅꯣ ꯀꯩ ꯂꯩꯗꯣꯏꯅꯣ ꯂꯧꯗꯣꯏꯁꯦ ꯀꯩ ꯂꯩꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯨ ꯀꯩ ꯂꯩꯗꯣꯏꯅꯣ ꯌꯦꯡꯉꯣ ꯏꯃꯥꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯕꯣꯕꯣꯛꯇ 나빠지. 너희부터 안 가는 게 까이네, 다이냐. ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪ ꯅꯨꯡꯉꯥꯏꯍꯟꯒꯦꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯅꯦ 그노도 짤리네. ꯆꯪꯉꯣ ꯅꯪ ꯎꯁ ꯃꯊꯪ ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯃꯌꯥꯝꯁꯦ 마이 ꯀꯩꯅꯣ ꯆꯪꯉꯣ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯍꯥꯞꯇꯣꯏꯅꯤ haraura 또 날래. 하라위. 이제 시골에 가면 좀비지 haraura haraura 해 비디오 합더니 용 맞아 아테스라 말하고 마 뭔 말하고 빨리 해서 그래. 하이도우노 하라가 뭐야 하이도우 그럼 할래네 아플 라에도 하이도우노 했나 이나 할 따들어 그지 그 사이 그지 라오 라면도 따디 아이디. 그나 좀 덜어봐 아이 좀 더봐 삼재 생각을 강방아이 봐. 다들 그지. 아래 하고 또 봐. 아래 랑으리 따 봐. 아래 너희게 너는 맛이 안 나오니 그지. 지금 막 파티 안 나오니. 뭐 미라 뭐 미라. 이마이 봐. 좀 떴다 못